ngasi ayu phone ki batuan tuan ba manipuri chi phone sing digi maru oi bi pau sing khonga charaga manipur top channel gi me ke digi mem da thamjigi ahan bada manipur gi maru oi ba pau ngtang hana ra khochara kana mem da thamjigi manipur gi district tare ta thamna ki ba curfew jun taraga mathi phau ba sangdokre secretariat office jun amadagi staff sara taraga ma gi sangda karaga hanglagani Manipur COVID-19 gi laina paksana sandoraktuna misimina thokpagi sang wangkhalibba asi lakshinanaba district tareta thamliba curfew lakliba jun taraga mathi phawba sangdokre Manipur gi chief secretary Dr. Rajesh Kumar thokiba order asigi matungina state asigi Imphal West, Imphal East, Bisnupur, Thaubal, Kaksing, Sisipur amadi Ukhul district ki asida COVID positive oibgi sang makhatana adumak wangna leiribasi yenglaga Disaster Management Act 2005 ki makhada curfew thambagi matam sangdokhibani loinana curfew thamdaba atopa district sing haibadi Senapati, Kangpokpi, Kamjong, Tengnopal, Sandel, Fairjol, None, Tamenglong amadi Jiribam district sing da hanadagi sathariba athingba sing adu makhatana adumak jun taraga mate phawba sathakigani haina supali amasum order asigi matugina curfew manung asida tangai phadaba thabak thorom kharada komthokani masigi saruk am oina secretariat ki office khudimak jun amadigi staff sada taraga manga karaga thabak tawa horagani masida sunatana directorate office khudimak su sada staff sada taraga manga karaga SOP ngakna mapung fana thabak tawa horagani curfew manung asida press power fire service PSED KFNPD Home Health Relief and Disaster Management, Forest Environment and Climate Change Finance, Treasury, Police Department, amadi District Administration singidi komthokani sohari. Curfew manung asida Imphal Municipal Area gi wang madalaiba truck, petrol, tanker, LPG, bullet na singbagi workshop sing ayuk pung nipan nagi ahum phawba hangba yagani amasum rice mill na singbasu CAB ngakna hangba yagani amasum life insurance corporation gi oinasu akakna staff sing karaga hangba yagani sohari amasum laikai amadi khulakta leiba manam sing yon polam sing thasigi kunthra jun ani jun manga jun nipan gi ayuk pung tare tegi tara phawba hangba yagani hairiba mafam sida potfam phamni bisingna covid appropriate behavior CAB ngakna fit taru lapna phamgadabani loinana pot yoliba madi laiba lakliba singna tangai phadana mask upkadabani hairiba numit sing asida hangadoriba dukan natragana potpham sing adu hanagi lairiba mawong adudagi dukan ahum gi sangda kanaraga numit sing asida taran 9 hangadabani loinana dukan natragana potpham sing asi queue system ngakna satkadabani haina suma khatarakli amaromda Imphal gi Masjid Road amadi Thangal Kaithel lairiba sanaba phulam singyon ba wholesale dukan sing asigisu akhanaba numit khara da hangba yagani swari Thangal Kaithel amasum Masjid Road ki wholesale dukan sing yoina thasigi kunthraga mathoida Imphal West amasum East ki retailers singna pot laiba yagani amasum zone amadana Senapati amadi Kangpokpi district ki Jun ahumdana Urkhul amadi Bisnupur district ki Jun maridana Thaubal amadi Kaksing district ki Jun tarukna Susampur amadi Jun tarekna Imphal lakpa yagani pot laiba lakpa singna mangjona mari lainaba deputy commissioner singdagi permit lawgadabani hairiba kanglon sing asi state sin mathuna mapung fana nga na sanana basu mari lainaba district sing deputy commissioner amadi SP singna kupna yengsin gadabani hairi Pausina makhatana hai mamang dalenga ki home department thasi ki taraga tereta thokiba order aduda Korambal Kaithel leiriba ima Kaithel ahum amadi masiga lonaba Kaithel sing Khurai Lamlong Andro Parking Lambulen Ko Kaithel Kongba Pisumthong Nagamapal Singjamai Wahengwam Lekai amadi Imphal gi koiba mafam singda leiriba Kaithel sing hanagumna makhatana aduma thingkhigani hain supali atopa marueba pau khara CM angang singi COVID hospital ama hangdok lagani lining laisol gi ming miam SOP thugai bigeno COVID-19 gani siba web asina Manipur pikliba angang kya positive oiba thengnare pikliba angang singi oiba phamung mar fulaiba tokhaiba COVID layeng na hospital ama Kanchipur hangdok lagani haina Chief Minister N Biren phongdokre amasum Jawaharlal Nehru Institute of Medical Science JNIMS da nauno sagatpa liter lising taragi liquid medical oxygen Cryogenic plan ama miyam kushinabagi thoramda Chief Minister N Biren wafam asi phungdokhibani haina supali atopa yamna lebak thiba pawamana gari singdagi sel lawbada police tumina lasilai
ꯃꯇꯝ ꯁꯥꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯄꯤꯗꯅ ꯅꯤꯡꯇꯝꯅ ꯒꯥꯔꯤ ꯆꯠꯇꯨꯅ ꯂꯥꯛꯂꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 39 ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤꯗ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯒꯥꯔꯤꯁꯤꯡꯗꯒꯤ ꯁꯦꯜ ꯈꯥꯏꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯂꯝꯕꯤ ꯑꯁꯤꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯗ꯭ꯔꯥꯏꯚꯔ ꯈꯔꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯗ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯄꯣꯠ ꯄꯨꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯅꯝꯗꯨꯅ ꯁꯦꯜ ꯈꯥꯏꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯑꯣꯏꯅꯝꯂꯣꯡ ꯅꯨꯡꯀꯥꯎ ꯑꯃꯗꯤ ꯅꯨꯡꯕ ꯕꯖꯥꯔ ꯃꯅꯥꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯖꯤꯔꯤꯕꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯄꯣꯠ ꯄꯨꯗꯨꯅ ꯂꯥꯛꯄ ꯇ꯭ꯔꯛꯁꯤꯡꯗꯒꯤ ꯅꯝ ꯍꯥꯗꯨꯅ ꯁꯦꯜ ꯂꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯑꯣꯏꯅꯥꯝꯂꯣꯝꯒꯤ ꯑꯃꯗꯤ ꯅꯨꯡꯀꯥꯎꯗ ꯄꯣꯠ ꯊꯟꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡꯗꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃꯃꯝ ꯅꯝꯗꯨꯅ ꯂꯧꯔꯤ꯫ ꯑꯗꯨꯒ ꯖꯤꯔꯤꯕꯝ ꯂꯣꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄꯗ ꯅꯨꯡꯕꯥ ꯕꯖꯥꯔ ꯌꯧꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝ ꯑꯃꯗꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯑꯃꯒꯤ ꯃꯤꯡꯗ ꯒꯣꯗꯥꯎꯟ ꯇꯦꯛꯁꯅꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ ꯂꯤꯁꯤꯡ 2 ꯒꯥꯔꯤ ꯑꯃꯃꯝꯗꯒꯤ ꯂꯧꯏ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯄꯨꯂꯤꯁꯇ ꯑꯃꯗꯤ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯍꯥꯏꯖꯕꯗ ꯌꯦꯡꯁꯤꯟꯒꯦ ꯍꯥꯏꯔꯒ ꯊꯕꯛ ꯑꯣꯏꯅꯗꯤ ꯑꯃꯠꯇ ꯂꯧꯈꯠꯄꯤꯔꯛꯇꯦ ꯍꯥꯏꯔꯤ꯫ ꯁꯦꯟꯐꯝ ꯑꯗꯨ ꯂꯧꯔꯕꯁꯨ ꯃꯗꯨꯒꯤ ꯔꯤꯁꯤꯞꯅꯆꯤꯡꯕꯗꯤ ꯑꯃꯠꯇ ꯄꯤꯗꯦ꯫ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯗ꯭ꯔꯒꯅ ꯒꯥꯔꯤꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯠꯅꯕꯒꯤ ꯊꯕꯛ ꯆꯠꯊꯩ꯫ ꯑꯃꯔꯣꯝꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁ ꯎꯔꯕꯗꯤ ꯁꯦꯜ ꯂꯧꯗꯦ, ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯂꯩ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯑꯣꯏꯅꯥꯝꯂꯣꯡ ꯑꯦꯔꯤꯌꯥꯗꯗꯤ ꯈꯨꯜ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯃꯤꯌꯥꯝꯅ ꯇꯟꯕꯅ ꯃꯐꯝ ꯍꯣꯡꯂꯒ ꯁꯦꯜ ꯂꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯩ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5:30ꯒꯤ ꯃꯇꯨꯡꯗ ꯏꯝꯐꯥꯜꯗꯒꯤꯅ ꯑꯃꯗꯤ ꯖꯤꯔꯤꯕꯝꯗꯒꯤ ꯒꯥꯔꯤꯁꯤꯡ ꯂꯥꯛꯍꯟꯗꯦ꯫ ꯑꯃꯁꯨꯡ ꯂꯝꯕꯤ ꯃꯔꯛꯇ ꯂꯩꯕꯁꯤꯡꯁꯨ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯨꯂꯞ ꯈꯥꯝꯂꯒ ꯂꯩꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯀꯣꯕꯤꯗ-19ꯒꯤ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯊꯕꯛ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯒꯤ ꯅꯝ ꯍꯥꯗꯨꯅ ꯁꯦꯜ ꯂꯧꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯃꯁꯤ ꯂꯦꯞꯇꯅ ꯑꯁꯨꯝ ꯆꯠꯊꯔꯕꯗꯤ ꯁꯣꯏꯗꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯈꯨꯗꯛꯇꯒꯤ ꯁ꯭ꯇꯤꯌꯔꯤꯡ ꯊꯥꯗꯣꯛꯄꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯆꯦꯡ ꯁꯨꯅ ꯐꯪꯍꯟꯗꯦ ꯍꯥꯏꯔꯨꯕꯒꯤ ꯐꯥꯔꯨꯔꯦ꯫ ꯀꯣꯕꯤꯗ ꯂꯥꯏꯆꯠꯅ ꯁꯣꯛꯍꯜꯂꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯅ PMGKYꯒꯤ ꯁꯦꯜ ꯇꯤꯡꯗꯅ ꯆꯦꯡ ꯁꯨꯅ ꯐꯪꯗꯦ, ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯂꯥꯟꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯇꯨꯡꯗ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒ ꯂꯨꯄꯥ ꯂꯤꯁꯤꯡ 40ꯒꯤ PR ꯕꯣꯜ ꯄꯤꯍꯜꯂꯕ ꯇꯨꯡꯗ ꯕꯦꯜꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯐꯒꯠꯂꯕ ꯃꯇꯨꯡ ꯕꯦꯜꯗ ꯊꯥꯗꯣꯛꯈ꯭ꯔꯕ ꯑꯦꯀ꯭ꯌꯨꯖ ꯑꯗꯨꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖ ꯒꯦꯠꯇꯒꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯐ꯭ꯔꯦꯟꯆꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯔꯦꯝꯕꯝ ꯎꯇꯝ ꯀꯨꯃꯥꯔ ꯑꯦꯂꯥꯏꯁ ꯇꯣꯝꯕ ꯆꯍꯤ 49ꯅꯤ꯫ ꯃꯍꯥꯛ ꯊꯥ ꯑꯁꯤꯒꯤ 18ꯇ ꯄꯨꯂꯤꯁꯅ ꯐꯒꯠꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯅꯨꯃꯤꯗꯥꯡꯗ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯂꯧꯅꯅꯕꯒꯤꯗꯃꯛ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯈꯤ꯫ ꯑꯃꯁꯨꯡ ꯀꯣꯔꯠ ꯑꯗꯨꯗ ꯑꯦꯀ꯭ꯌꯨꯖꯀꯤ ꯀꯥꯎꯟꯁꯤꯜꯅ ꯕꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯊꯥꯔꯛꯈꯤ꯫ ꯀꯣꯔꯠ ꯑꯁꯤꯅ ꯆꯠꯊꯈꯤꯕ ꯔꯤꯃꯥꯟ ꯍꯤꯌꯔꯤꯡꯗ ꯀꯦꯁ ꯑꯁꯤꯒꯤ ꯑꯥꯏꯑꯣꯅ APPꯒꯤ ꯈꯨꯠꯊꯥꯡꯗ ꯊꯝꯂꯛꯈꯤꯕ ꯁꯕꯃꯤꯁꯟ ꯑꯗꯨꯅ ꯄꯜꯂꯤꯕꯗꯤ ꯊꯥ ꯑꯁꯤꯒꯤ 18ꯇ ꯃꯣꯏꯔꯥꯡ ꯊꯅꯥ ꯂꯩꯀꯥꯏꯗꯒꯤ PDSꯀꯤ ꯅꯣꯃꯤꯅꯤ ꯑꯣꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯨ ꯆꯍꯤ 55 ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯇꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ISTV, ꯏꯝꯄꯦꯛ TV ꯑꯃꯗꯤ ꯇꯣꯝ TVꯒꯤ ꯈꯨꯠꯊꯥꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯁꯤꯒꯤ ꯀꯣꯕꯤꯗ-19 ꯊꯦꯡꯅꯅꯕ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯗꯔꯛꯄ ꯂꯨꯄꯥ ₹50 MLAꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯈꯪꯍꯟꯗ꯭ꯔꯦ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇ꯭ꯔꯦ ꯑꯃꯁꯨꯡ MLAꯒꯤ ꯐꯝ ꯃꯁꯥꯅ ꯌꯥꯅ ꯊꯥꯗꯣꯛꯂꯕꯗꯤ ꯃꯁꯤꯡ ꯁꯨꯅ ꯌꯦꯟꯕ ꯉꯝꯗꯨꯅ ꯂꯩꯔꯤꯕ ꯆꯦꯡ ꯑꯗꯨ ꯌꯦꯟꯕꯤꯒꯦ ꯍꯥꯏꯅ ꯎꯇꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯁꯨꯡ ꯀꯣꯕꯤꯗ-19ꯒꯤ ꯋꯥꯅꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ MLA ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕ ꯍꯣꯠꯅꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯆꯂꯥꯏꯔꯤꯕ ꯂꯨꯞ ꯑꯗꯨꯁꯨ ꯔꯦꯖꯤꯁꯇꯔ ꯇꯧꯗꯕ ꯑꯣꯏꯕꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯐꯒꯠꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯄꯟꯈꯤ꯫ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯅ ꯂꯩꯉꯥꯛꯀꯤ ꯃꯍꯩꯁꯪꯗ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯍꯥꯡꯗꯣꯛꯂꯝꯂꯦ꯫ MSF ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯋꯥꯕꯒꯥꯏ ꯍꯤꯌꯥꯡꯕꯤ ꯒꯚꯔꯟꯃꯦꯟꯠ ꯒꯔꯜꯁ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯛꯆꯤꯡ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯗ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯍꯥꯡꯗꯣꯛꯂꯒ ꯂꯧꯅꯤꯡꯕ ꯁꯦꯜ ꯃꯤꯌꯥꯝꯗꯒꯤ ꯂꯧꯗꯨꯅ ꯆꯂꯥꯏꯔꯝꯂꯦ꯫ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯗꯨ MSF ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯀꯣꯕꯤꯗ-19ꯒꯤ ꯍꯤꯗꯥꯛ 2DGꯒꯤ ꯃꯃꯜ ꯄꯦꯀꯦꯠ ꯑꯃꯗ ꯂꯨꯄꯥ 1,900ꯗ ꯂꯦꯞꯈ꯭ꯔꯦ꯫
Defense Research and Development Organization DRDL gi branch laboratory ama oiriba Dr. Reddy na puthokpa COVID-19 gi anabasingna sijinagadaba 2-deoxy-D-glucose 2-DG hairibi hidak ase package amada lupa 8 ga mawdra da lepkhre haina se agency dagi phangba paw amana phongdorakli atopa paw amana positive oiraba BDF personnel mangagi imung da mating pangkhre COVID-19 positive oiraba BDF personnel mangagi imung sing Imphal West District BDF Welfare Association na sana thanaba polam sing mating pangkhre hiramasigi matang ni association MD Res Khan kuyek piduna thulakpa siro lamana hai frontlines worker ama oiriba BDF personnel singi imung da mating pangani haina phongdokhibagi matungina positive oiraba BDF personnel mangagi imung da association asina district asigi SP K Megasandra MPS की मियंग मखादा BDF Welfare Fund की सेंग केजी यांखै आसाथाव केजी अमा आलू केजी अनि हवाई केजी अनि अमसु सपोन अमा यावना मतिंग पांखिबनी हाइन सुपल्ली अतोपा पाव मन चाइना की सिनोफार्म की वैक्सीन अनि न माय पाकन कोविड लाक्सिनख्रे स्टडी चाइनीज वैक्सीन अमगी लेट स्टेज ट्रायल अमगी मरिक सुब फाइंडिंग सिंग साइंटिफिक लिटरेचर हानु फोंगपो ओइना इजत लेबे US Medical Journal amada फोंखिबा स्टडी अमगी मतुंगिना चाइनागी सिनोफार्म दगी वैक्सीन सिंगना COVID-19 माय पाकना लाक्सिनख्रे हाइरि सिनोफार्म की वैक्सीन साबा यूनिट चाइना नेशनल बायोटेक ग्रुप कौना पुथोकपा वैक्सीन अनिना ममांगना लाक्थोखिबगी मतुंगिना सिम्प्टोमेटिक इन्फेक्शन सिंग सादा 72.8 अमसुंग सादा 78.1 मंगजोंगना थिंगमंगामी अमसुम फाइंडिंग सिंग अदु मे कुनगा तरुकी American Medical Association की जर्नल फोंकी अमसुम सिनोफार्म अमसुम बीजिंग द लेब अतोपा वैक्सीन साबा सिनोवैक बायोटेक लिमिटेड की यावना चाइनीज वैक्सीन सिंग अदुना हंगेरी अमसुम सर्बिया दगिना पेरू फाव की सखलगलिब लेबाक सिंग वैक्सीनेशन की यांगलोन सरु अदु ओइकी हन सुपल्ली अतोपा पाव मनमु मेमार की लंजेलकपसिंग कोविड के मरी लेना सिबि यावरे CCM Saliba kumza sigi February da Myanmar lanmina ku tawduna leibak adugi laingak lon pashin kibigi mayokta pro democracy protesters singna hawrakibi irang namthanaba military junta na paikhalakkiba akanwa thabak singna maram oiraduna yumthang nariba India gi saruk ama oiriba Manipur lanjelakkiba Myanmar citizen singi manungda COVID-19 ga mari leinana sibi yaure hairaduna makhoigi damak minungsi gi thabak sing lokhanaba United Nations High Commissioner for Refugees UNHCR na singbana paikhat phamthokpa thabak sing paikhat hanbiyu haiduna Prime Minister da memorandum ama pisinkhre amasum memorandum asi kumja English ngi 15 da link khatlaga hojik phawba lebak miyam gi damak technical issue sing laksinanabagi thabak thoram sing pangthokliba Citizens Committee Manipur CCM gi maikedi ngarang internet ki khuthangda Prime Minister Narendra Modi da pisinkhibani masigi mathakta ngasisu post ki kuthangda memorandum asigi copy amamu Prime Minister da pisinki hainus paus na palli amaromda atopa paw manamu naha ama case ahumda formal arrest tawkhre hokiba March ani ing singani ga kun ga mathogi nungthil pung ahum ga minute kullom tarakpada kakwa huidrom laikai intervillage road CRPC gi section chama ga nifu ga mari gi athingba thugaiduna punkhiba miyam Lakshana Bohonabada police ki Gariani among ata one kiba Taudoki Matanga, Singzamai police na Lakotpa case amaga Mari Lenana Park even Naha ama Atopa case Ahunga Mari Lenana formal arrest okre Amasum Naha Dugi Maming Naurem Jupiter say Taragama Apokpa and Bizian Katwan or Nakaini Mark Pungasi Chief Judicial Magistrate Imphal West ki Kota Putorakibeda Police Station Asina Lakotpa Atopa case Ahum the Matang formal arrest Tauzagi Herapada Korna Ayaba Pikibani Suhaidi Makasa Tarakpoina Masum Shilakpoina Topa Marui Paukaranamo Veterinary Employee Union Jun Taretagi complete shutdown Kunzan Sanction Gadori All Manipur Veterinary and Animal Husbandry Field Assistant Employees Union Manipur Sarkar gi Veterinary and Animal Husbandry Services Department gi Minister amasung mari lenaba authority singda tan khiba demand sing lagliba jun manga phawgi manungda thabak oina pangthoraktragadi lagliba jun taretagi veterinary hospital dispensary sing amasung livestock farm sing complete shutdown tawbayang akan mukhongjang kya sangshilagani hari All Manipur Veterinary and Animal Husbandry Field Assistant Employees Union na Veterinary Department da Housing Commissioner na Veterinary ki
ꯗꯥꯏꯔꯦꯛꯇꯔꯒꯤ ꯆꯥꯔꯖ ꯄꯨꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁꯔꯚꯤꯁ ꯔꯨꯜ ꯅꯤꯡꯊꯤꯅ ꯈꯪꯕ ꯃꯇꯤꯛ ꯆꯥꯕ ꯚꯦꯇꯤꯅꯔꯤ ꯑꯣꯐꯤꯁꯔ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ ꯑꯃꯕꯨ ꯗꯥꯏꯔꯦꯛꯇꯔꯒꯤ ꯐꯝ ꯄꯨꯍꯟꯕꯤꯅꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯚꯦꯇꯤꯅꯔꯤ ꯑꯦꯟड ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯥꯝ ꯂꯨꯈꯣꯏ, ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯅꯖꯃꯥ ꯍꯦꯞꯇꯨꯂꯥ, ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯌꯥꯎꯅ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯈꯪꯍꯟꯈꯤꯕ ꯑꯗꯨ ꯂꯥꯛꯂꯤꯕ ꯖꯨꯟ 5 ꯊꯥꯡꯖ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯇ꯭ꯔꯒꯗꯤ ꯖꯨꯟ 9 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒ ꯚꯦꯇꯤꯅꯔꯤ ꯍꯣꯁꯄꯤꯇꯥꯜ ꯗꯤꯁꯄꯦꯟꯁꯔꯤ ꯌꯥꯎꯅ ꯂꯥꯏꯚꯁ꯭ꯇꯣꯛ ꯐꯥꯔꯝꯁꯤꯡ ꯌꯥꯎꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯟꯕꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯉꯁꯤ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯕ ꯐꯝꯈꯤꯕ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯉꯁꯤ ꯄꯨꯡ 13:30 ꯇꯥꯕꯗ ꯁꯟꯖꯦꯟꯊꯣꯡꯗ ꯂꯩꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯚꯦꯇꯤꯅꯔꯤ ꯑꯦꯟ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤꯒꯤ ꯀꯦꯝꯄꯁꯇ ꯐꯝꯈꯤꯕ ꯃꯤꯐꯝꯗ ꯌꯦꯠꯅꯕ ꯂꯩꯇꯅ ꯋꯥꯔꯦꯞ ꯃꯔꯤ ꯂꯧꯈꯤ꯫ ꯌꯨꯅꯤꯌꯟꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯊꯈꯤꯕ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯏ ꯈꯝꯕꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯂꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯃꯦ 9ꯗ ꯌꯨꯅꯤꯌꯟꯒꯤ ꯃꯤꯐꯝꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯁꯔꯀꯥꯔꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯇ꯭ꯔꯕꯗꯤ ꯉꯁꯤ ꯌꯨꯅꯤꯌꯟꯒꯤ ꯃꯤꯐꯝ ꯐꯝꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯖꯪꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯔꯦ꯫ ꯀꯣꯚꯤꯗ-19 ꯚꯥꯏꯔꯁ ꯂꯩꯅꯥ ꯂꯩꯆꯠꯅ ꯄꯥꯛ-ꯁꯟꯅ ꯁꯟꯗꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯚꯦꯇꯤꯅꯔꯤꯒꯤ ꯄꯦꯔꯥꯚꯦꯠ ꯑꯃꯁꯨꯡ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯥ-ꯁꯟꯁꯤꯡꯕꯨ ꯂꯥꯌꯦꯡꯕ ꯃꯇꯝꯗ ꯁꯥ-ꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨꯁꯤꯡꯒ ꯄꯨꯜꯂꯒ ꯇꯧꯕꯅ ꯀꯣꯚꯤꯗ ꯂꯩꯅꯥ ꯂꯩꯆꯠ ꯑꯁꯤ ꯚꯦꯇꯤꯅꯔꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯄꯥꯛ-ꯁꯟꯅ ꯁꯟꯗꯣꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯂꯩ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯗꯣꯛꯇꯔ, ꯅꯔꯁ ꯑꯃꯁꯨꯡ ꯁ꯭ꯇꯥꯐꯁꯤꯡꯗ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕ ꯏꯟꯁꯨꯔꯦꯟꯁ ꯑꯁꯤ ꯚꯦꯇꯤꯅꯔꯤꯒꯤ ꯂꯩꯔꯤꯕ ꯄꯦꯔꯥꯚꯦꯠ ꯑꯃꯁꯨꯡ ꯗꯣꯛꯇꯔꯁꯤꯡꯗꯁꯨ ꯈꯨꯗꯛꯇꯒꯤ ꯀꯣꯚꯔ ꯇꯧꯒꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯔꯝꯕ ꯍꯟꯗꯛꯇ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯜ.ꯗꯤ.ꯁꯤ. ꯃꯥꯖ ꯃꯍꯥꯃꯗ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐꯤꯁꯀꯤ ꯗ꯭ꯔꯥꯏꯚꯔ ꯍꯩꯆ. ꯕꯤꯔꯖꯤꯠ ꯀꯨꯃꯥꯔꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯌꯨꯅꯤꯌꯟꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯅꯤꯌꯟꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯄꯨꯝꯅꯃꯛꯅ ꯀꯣꯚꯤꯗ-19ꯒꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯃꯇꯝ ꯃꯇꯝꯒꯤ ꯄꯤꯕ SOP ꯉꯥꯛꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯅꯤꯡꯊꯤꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯇꯧꯅꯕ ꯈꯪꯍꯟꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯤ ꯁ꯭ꯇꯥꯐ ꯃꯧ ꯅꯍꯥ ꯑꯃ ꯔꯦꯞ ꯇꯧꯕꯒꯤ ꯆꯥꯔꯖꯇ ꯐꯥꯔꯕ ꯇꯦꯍꯦꯜꯀꯥ ꯃꯦꯒꯥꯖꯤꯟꯒꯤ ꯐꯥꯎꯟꯗꯔ ꯑꯦꯗꯤꯇꯔ ꯇꯦꯖꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯔꯤꯄꯣꯔꯠ ꯐꯣꯡꯕꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈꯤꯕ ꯇꯦꯍꯦꯜꯀꯥ ꯃꯦꯒꯥꯖꯤꯟꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯀꯂꯤꯛ ꯁ꯭ꯇꯥꯐ ꯃꯧ ꯅꯍꯥ ꯑꯃ ꯔꯦꯞ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯆꯥꯔꯖꯇ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯖꯦꯜꯗꯒꯤ ꯕꯦꯜꯗ ꯊꯥꯗꯣꯛꯇꯨꯅ ꯂꯩꯕ ꯃꯦꯒꯥꯖꯤꯟ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯑꯦꯗꯤꯇꯔ ꯇꯔꯨꯟ ꯇꯦꯖꯄꯥꯜ ꯒꯋꯥꯒꯤ ꯀꯣꯔꯠ ꯑꯃꯅ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯦꯛꯋꯤꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯃꯁꯨꯡ ꯉꯁꯤꯗꯒꯤ ꯆꯍꯤ 9ꯒꯤ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯏꯪ 2018ꯒꯤ ꯃꯁꯥꯒꯤ ꯆꯍꯤ 59 ꯁꯨꯔꯕ ꯑꯦꯗꯤꯇꯔ ꯇꯦꯖꯄꯥꯜꯅ ꯃꯍꯥꯛꯀ ꯃꯦꯒꯥꯖꯤꯟ ꯑꯁꯤꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯁꯤꯕꯨ ꯒꯋꯥꯗ ꯂꯩꯕ 5-ꯁ꯭ꯇꯥꯔ ꯔꯤꯖꯣꯔꯠ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯊꯦꯝꯗꯨꯅ ꯄꯨꯁꯤꯜꯂꯒ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯒꯤ ꯑꯦꯂꯤꯚꯦꯇꯔꯗ ꯅꯝꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯃꯥꯡꯍꯟꯈꯤ ꯍꯥꯏꯕꯒꯤ ꯆꯥꯔꯖꯇ ꯒꯋꯥ ꯄꯨꯂꯤꯁꯅ ꯆꯍꯤ ꯑꯗꯨꯃꯛꯇꯗ ꯐꯥꯔꯒ ꯀꯦꯁ ꯂꯧꯈꯠꯈꯤꯕ ꯑꯃꯗꯤ ꯕꯣꯝꯕꯦ ꯀꯣꯔꯠꯅ ꯄꯨꯂꯤꯁꯀꯤ ꯆꯥꯔꯖꯁꯤꯡ ꯌꯦꯡꯂꯒ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯦꯜꯗ ꯊꯥꯗꯣꯛꯈꯤꯕ ꯂꯩꯔꯦ ꯑꯃꯁꯨꯡ ꯍꯧꯈꯤꯕ ꯏꯪ 2018ꯇ ꯄꯨꯂꯤꯁꯅ ꯃꯍꯥꯛ ꯇꯦꯖꯄꯥꯜꯒꯤ ꯃꯊꯛꯇ ꯔꯦꯞ ꯑꯃꯗꯤ ꯁꯦꯛꯁꯨꯑꯦꯜ ꯍꯔꯥꯁꯃꯦꯟꯠꯒꯤ ꯆꯥꯔꯖ ꯇꯧꯁꯤꯜꯂꯒ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯖꯦꯜꯗ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯔꯦ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯕꯣꯝꯕꯦ ꯍꯥꯏ ꯀꯣꯔꯠ ꯑꯃꯁꯨꯡ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯃꯊꯪ ꯎꯜꯇꯥ ꯄꯜꯇꯥ ꯀꯦꯁ ꯊꯥꯡꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯤꯕ ꯃꯈꯥꯗ ꯒꯋꯥꯒꯤ ꯃꯄꯨꯁꯥ ꯁꯤꯇꯤꯗ ꯂꯩꯕ ꯇ꯭ꯔꯥꯌꯦꯜ ꯆꯠꯊꯔꯛꯂꯕ ꯃꯇꯨꯡꯗ ꯑꯦꯛꯌꯨꯖ ꯑꯣꯏꯔꯤꯕ ꯑꯦꯗꯤꯇꯔ ꯑꯁꯤ ꯂꯥꯟꯅ ꯆꯥꯔꯖ ꯇꯧꯁꯤꯜꯂꯒ ꯐꯥꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯛꯋꯤꯠ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯇ꯭ꯔꯥꯌꯦꯜ ꯑꯗꯨꯗ ꯇꯦꯖꯄꯥꯜꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀꯥꯔꯥ ꯇꯦꯖꯄꯥꯜꯅ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯃꯄꯥꯕꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯑꯣꯡꯗ ꯀꯂꯤꯛ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯃꯕꯨ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯁꯥꯡꯂꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯑꯦꯄꯦꯛꯁ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯇꯥꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯗꯤꯇꯔ ꯇꯦꯖꯄꯥꯜꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯔꯦꯁꯇꯨꯔꯦꯟꯠ ꯃꯅꯨꯡꯗ ꯈꯤꯟꯕ CCTVꯒꯤ ꯐꯨꯇꯦꯖ ꯀꯨꯞꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯏꯖꯠ ꯃꯥꯡꯍꯟꯈꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯇꯧꯕ ꯌꯥꯕ ꯄ꯭ꯔꯃꯥꯟ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯤ ꯑꯃꯁꯨꯡ ꯑꯁꯨꯝꯅ ꯃꯔꯝ ꯆꯥꯗꯅ ꯐꯥꯖꯤꯜꯂꯤ ꯍꯥꯏꯗꯨꯅ ꯀꯣꯔꯠꯇ ꯆꯦꯂꯦꯟꯖ ꯇꯧꯕꯤꯈꯤꯕ ꯑꯃꯗꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯀꯣꯚꯤꯗꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛ ꯇꯦꯖꯄꯥꯜꯒꯤ ꯎꯀꯤꯜ ꯔꯥꯖꯤꯕ ꯒꯃꯦꯁꯄꯨ ꯑꯦꯛꯋꯤꯠ ꯇꯧꯔꯕ ꯑꯦꯗꯤꯇꯔꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯒꯋꯥꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯃꯣꯗ ꯁꯥꯋꯟꯇꯅ ꯄ꯭ꯔꯃꯥꯟ ꯃꯇꯤꯛ ꯆꯥꯅ ꯌꯥꯎꯔꯕ ꯂꯃꯥꯏ ꯑꯅꯤ
794 पानबा गवागी फास्ट ट्रैक कोर्ट लेरिबा चार्जशीट नथैदुना थमलगा एपेक्स कोर्टना बेलर तेजपाल थादोखिबगी मयोक्ता गवा सरकारना हाई कोर्ट चैलेंज तौरगनी हाइनासु लापथोक्रे हाइना पाउसना मखाताना पल्ली लोसिलकपोइना तेंदकवा पाउंगतंग मैमना हपसरमगे क्लास 12 की एग्जाम कैंसिल तौनबगी पेटिशन सुप्रीम कोर्टना खन्नरगनी ममांग थागी तरागा मरीद सेंट्रल बोर्ड ऑफ सेकेंडरी एजुकेशन CBSE ना लौदुना पांगथोकदबा क्लास 10 की एग्जामिनेशन कैंसिल तौखिबा अदुगुमना बोर्ड असीना लौदुना पांगथोकनबा मतम लेपलमलगा याइथोक्तुना लैरक्लिबा क्लास 12 की एग्जामिनेशन सु कैंसिल तौपियु हाइदुना फाइल तौरकिबा पेटिशन अमा सुप्रीम कोर्ट ऑफ इंडिया ना थासगी तरा कुंथ्रागा मथुइदा खन्नगदौरी ngasi apex court asigi justice AM Khanwilkar amasum Dinesh Maheshwari anigi bench na petition adu lokhatpaga loinana masigi copy sing petition asigi respondent sing oiriba CBSE amasum Indian School Certificate Examination Council dasu yauhonanaba instruction piki amasum loinana ningthokaba phawbagi maraktadi CBSE ki class 12 ki exam postpone तौरीबसी नतना अतै अहोंगबा अमत लैखिरोय हैन सुखंगन कियना पाउसन मखाताना फोंदोरते दुमा हजिगुनदि मतांग स लुसिनजरगे पथोक्सगिब सोखिब लानखिब किया यारसु म्याम ngak pigani and thank you